ꯉꯁꯤꯅ ꯑꯃꯨꯛ ꯌꯦꯟ ꯊꯣꯡꯕꯒꯤ ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯦꯀꯣ ꯑꯗꯣ ꯑꯩꯒꯤꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯊꯣꯡꯗꯣꯏꯅꯦꯀꯣ ꯑꯍꯥꯟꯕꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯃꯔꯣꯏ ꯃꯔꯥꯡꯁꯤꯡ ꯉꯧꯔꯦꯀꯣ ꯑꯗꯒꯤ ꯃꯣꯔꯣꯛ ꯊꯨꯝ ꯃꯆꯨ ꯑꯗꯒꯤ ꯌꯨꯝꯗ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯃꯆꯜ ꯈꯔ ꯑꯃ ꯍꯥꯞꯄꯦꯀꯣ ꯇꯦꯖꯄꯇꯥ ꯀꯩꯀꯥꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯖꯅ ꯉꯧꯔꯦ ꯉꯧꯔ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯝ ꯁꯣꯏꯔꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯃꯁꯨ ꯁꯣꯏꯖꯜꯂꯦ ꯁꯤꯒ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯣ ꯐ꯭ꯂꯦꯝꯗ ꯀꯣꯚꯔ ꯇꯧꯔꯒ ꯊꯝꯃꯁꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯦ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯌꯦꯟꯁꯦ ꯂꯩꯔꯦꯀꯣ ꯀꯦꯖꯤ ꯑꯃꯒꯤ ꯆꯥꯡꯅꯦꯕꯀꯣ ꯁꯤꯁꯦ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯣꯠꯈꯥꯏꯔꯁꯦꯕꯀꯣ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯃꯔꯥꯡ ꯍꯥꯟꯅ ꯉꯧꯕꯁꯤꯅ ꯍꯦꯟꯅ ꯁꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯤꯅ ꯑꯗꯨꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯅꯤꯡꯗ ꯄꯛꯁꯟꯕ꯭ꯔꯥ ꯅꯞꯁꯤꯟꯕ꯭ꯔꯥ ꯍꯥꯏꯔꯅ ꯁꯨꯃꯥꯏꯅ ꯈꯥꯕꯩꯅ ꯈꯔ ꯑꯣꯠꯈꯥꯏꯕꯤꯌꯨꯀꯣ ꯑꯗꯨꯝ ꯂꯣ ꯐ꯭ꯂꯦꯝ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯦ ꯉꯧꯕ ꯍꯧꯔꯛꯄꯗ ꯃꯍꯤ ꯈꯔ ꯊꯣꯛꯂꯛꯏꯗꯅ ꯃꯩꯁꯥ ꯐꯪꯕꯗ ꯑꯗꯨꯗꯨꯒꯤ ꯃꯍꯤꯁꯤꯅ ꯑꯗꯨꯝ ꯃꯨꯜꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯇꯣꯞꯄ ꯏꯁꯤꯡ ꯍꯥꯞꯄꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯃꯔꯛꯇ ꯍꯥꯞꯇꯣꯏꯅꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯃꯨꯟꯁꯜꯂꯛꯑꯦ ꯃꯩꯁꯨ ꯀꯨꯟꯁꯤꯟꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯤ ꯂꯣꯏꯁꯤꯜꯂꯦ ꯃꯩꯁꯦ ꯒ꯭ꯌꯥꯁ ꯐ꯭ꯂꯦꯝꯁꯦ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯗꯤꯒꯣꯝ ꯈꯔ ꯑꯃ ꯒꯥꯔꯅꯤꯁ ꯇꯧꯁꯤꯜꯂꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯃꯨꯛ ꯁꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯁꯨꯃꯥꯏꯅ ꯈꯥꯕꯩꯅꯈꯔ ꯑꯣꯠꯈꯥꯏꯔꯁꯦ ꯑꯗꯨꯒ ꯃꯤꯅꯠ 2-3 ꯑꯃꯨꯛ ꯀꯣꯚꯔ ꯇꯧꯔꯒ ꯊꯝꯃꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯝꯒ ꯃꯍꯥꯎꯒꯁꯦ ꯆꯠꯇꯅꯕꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯦꯀꯣ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯁꯤꯅ ꯃꯍꯥꯎ ꯑꯃ ꯇꯣꯞ ꯃꯍꯥꯎ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯇꯝꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯍꯥꯞꯄꯒ ꯂꯣꯟꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯇꯝ ꯆꯪꯕꯁꯨ ꯑꯗꯨꯝ ꯃꯥꯟꯅꯩꯀꯣ ꯑꯗꯣ ꯃꯍꯥꯎꯗꯤ ꯌꯥꯝ ꯈꯦꯠꯅꯕꯅꯦ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯑꯗꯣ ꯁꯦꯀꯦꯟꯒꯤ ꯃꯦꯊꯠꯁꯤꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯐꯦꯠ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯔꯣꯏ ꯃꯔꯥꯡꯁꯦ ꯉꯧꯔꯦꯕꯀꯣ ꯃꯔꯣꯏ ꯃꯔꯥꯡꯁꯦ ꯃꯨꯜꯍꯟꯕꯈꯩ ꯏꯟꯁꯥꯡꯁꯦ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯨꯜꯍꯜꯂꯦ ꯇꯤꯜꯍꯧ ꯆꯅꯝꯁꯤꯡꯁꯦ ꯃꯨꯜꯍꯜꯂꯒ ꯈꯤꯇꯪ ꯃꯨꯜꯂꯛꯄꯤ ꯇꯥꯟꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯊꯨꯝ ꯃꯆꯨ ꯑꯗꯒꯤ ꯃꯆꯜꯁꯤꯡꯁꯦ ꯍꯥꯞꯄꯒ ꯉꯧꯕꯀꯣ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦꯀꯣ ꯏꯟꯁꯥꯡ ꯊꯣꯡꯕꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦꯕ ꯑꯗꯨꯒ ꯈꯔ ꯉꯧꯔ ꯃꯇꯨꯡꯁꯤꯗ ꯂꯣ ꯐ꯭ꯂꯦꯝꯗ ꯑꯗꯨꯝ ꯉꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔ ꯃꯣꯔꯣꯛ ꯀꯩꯀꯥ ꯍꯥꯞꯄꯁꯤꯗꯤ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯌꯨꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯃꯅꯦ ꯑꯗꯒꯤ ꯁꯤꯅꯥꯃꯣꯟꯗ ꯗꯥꯜꯆꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯑꯅꯤꯃꯨꯛꯀ ꯍꯥꯞꯄꯦꯀꯣ ꯗꯥꯜꯆꯤꯅꯤ ꯍꯥꯞꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯗꯒ ꯍꯣꯇꯦꯜꯗꯒ ꯊꯣꯡꯕꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯁꯤ ꯍꯥꯞꯄꯁꯦ ꯑꯗꯨ ꯍꯥꯞꯄꯦ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯣꯚꯔ ꯇꯧꯔ ꯉꯧꯔ ꯃꯇꯨꯡꯁꯤꯗ ꯁꯤꯁꯨ ꯌꯦꯟ ꯀꯦꯖꯤ ꯑꯃꯅꯤꯀꯣ ꯁꯤꯁꯦ ꯑꯃꯨꯛ ꯐꯖꯅ ꯑꯣꯠꯈꯥꯏꯔꯁꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒ ꯑꯃꯨꯛ ꯀꯣꯚꯔ ꯇꯧꯔꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯣꯡꯗꯣꯏꯅꯤ ꯁꯤꯁꯨ 30 ꯃꯤꯅꯠꯁꯃꯨꯛ ꯂꯣ ꯐ꯭ꯂꯦꯝꯗ ꯁꯨꯝ ꯊꯣꯡꯉꯣꯀꯣ ꯑꯗꯨ ꯑꯗꯨꯝ ꯃꯨꯜꯂꯛꯄꯅꯦꯕꯀꯣ 30 ꯁꯤꯁꯨ ꯃꯔꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯈꯥꯡꯁꯤꯒꯤ ꯃꯅꯤꯡꯁꯤꯗ ꯍꯦꯛ ꯄꯛꯀꯦ ꯅꯞꯆꯤꯟꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗ ꯄꯛꯇꯅꯕ ꯍꯥꯏꯐꯦꯠ ꯑꯣꯠꯈꯥꯏ ꯇꯥꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 90% ꯃꯨꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯍꯤ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯏꯁꯤꯡ ꯈꯔ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯂꯣꯜꯂꯦꯕ ꯃꯍꯤꯁꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯧꯅꯤꯡꯕ ꯆꯥꯡꯗꯣ ꯃꯍꯤꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯂꯧꯔꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯐꯗꯤꯒꯣꯝꯁꯦ ꯑꯃꯨꯛ ꯒꯥꯔꯅꯤꯁ ꯇꯧꯁꯜꯂꯦꯀꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯑꯣꯠꯈꯥꯏꯔꯦ ꯈꯥꯕꯩꯁꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯚꯔ ꯇꯧꯔꯒ ꯊꯝꯃꯦ ꯑꯗꯣ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯣ ꯀꯔꯝꯕ ꯈꯨꯊꯣꯡꯅ ꯍꯦꯟꯅ ꯍꯥꯎꯒꯦꯗꯣ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯨ ꯐꯥꯁꯀꯤꯗꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯐꯥꯁꯀꯤ ꯀꯨꯀꯤꯡ ꯁ꯭ꯇꯥꯏꯜꯗꯁꯨ. Thank you for watching my videos.